Lakhipuronline putoksaba October ki tang 13 leibak pokpa numit ki Khomjinba Pao tabirasi. Ahanbada maruiba Pao meitei bu ST list chalhanbagi matangda Assam gi Bokazanda nongmangi oiba khananenebagi mifam ama pangthokre. Rajyada amukhana lockdown oibagi wafam leite haina Chief Minister Dr. Himanta Biswa Sarma na phongdokre. Silchar da Trinamool Congress na silangduna wakat mifam ama pangthokre. Lakhipur Khuman ibudau thongnang harauba November gi tang 13 jumsakation numitagi numit 10 chumna pangthoklagani. Tripura gi meitei na taba khungang kayada handaksu raas leela sanagadori amasung Assam da mioi 463 ki masada covid ki anoba case thengnakre positive oibagi chang chada 0.3 manga oiri. Haujik mapung oiba pau tabirasi. Meitei bu schedule tribe list chalhanabagi matangda World Meitei Council WMC na Karbi Anglong Manipuri Cultural Association Ima Maira Paibi Apunbalup Bokazan All Assam Manipuri Students Union Bokazan amadi Manipuri Village Development Committee Kawaram ga punna kusamnaduna Assam gi Bokazan da nongmagi oiba apunba khana nainabagi mifam mangarang ningthau kaba numita pangthokre. Khana nainabagi mifam aduda leibak asigi tongan ba rajya singda leiriba meitei singi culture tradition amadi ethnic identity bu ngak senanaba matam kaya gi mamangdagi tanduna lakpa meitei bu ST chalhangadabani haiba warep lawkhre haina World Meitei Council gi General Secretary Yambem Arun Meitei na khudek piba press cherol asida phongdorakle. Adumoinamak haurakpham oiriba Manipur da meitei singbu ST oina sakhang dripa phawbadi chahi cha kaya gi mamangdagi Assam amadi Tripura nu chingba rajya singda leirakliba meitei sing ST demand toba ngamloi haina phongdokle. Ngarangi apunba mifam aduda Assam gi hojai Karbi Anglong Guwahati nu chingbadagi civil society organization singi luchingba singna saruk yakhi haina pawasina makhatari. Rajyada amukhana lockdown oibagi wafam leite haina Chief Minister Dr. Himanta Biswa Sarma na phongdokre. Rajya asida amukhana lockdown oiragani haina kharani asida ngangnariba si aranba pawni hairaduna Chief Minister na asigumba aranba pawda thajatana ba haire. Masigi mahutta miyamna COVID vaccine chamada chama kapthoknana ba Rajya Sarkar na changsiliba khongjang asida mateng pangnana ba haire. Haukiba October gi tang 12 da Tripura gi amtolida Rajya Sabha gi MP Susmita Debna luchingba team amana TMC gi campaign ama pangthoklingai da phu chaiba chathaki batanatana gari na chingba thugai khebagi thawong adubu yaningdaba phongdokladuna ngarang Silchar da Trinamool Congress na silangduna wakat mifam ama pangthokre. Thauramasida wangangladuna Kasar District Trinamool Congress ki General Secretary Dr. Maimom Santi Kumar Singh na phongdokhibada TMC amadi Mamata Banerjee bu thingba ngamloroi dabana thodok asi chathanbani hairaduna Rajya Sabha gi MP Susmita Deb national leader ama oina yamna train oirebi matik chabi luchingbini mahakpo aki akhang utuna namthaba yaroi. TMC na Tripura da soidana mai paklagani haibasi kiraduna Biplop Deb na thokhan khibani haina maral sikhi. Tripura BJP hai Biplop Deb hai haiba kholauna Silchar sahar pumninin ki Sojol Bonik Rajesh Deb Rahul Loskor na chingba mioi kayana wangang ki. Thoromasida Mutum Binita Laisram Poireiton CH Mani Jayanta Chabungbam Manichandra na chingba meitei worker singsu mangjil thana yauki hairi. Lakhipur Khuman ibudau thongnang haraubagi thoram kumsi kumjagi oina hiangai thagi 12 panba November gi tang 13 yumsakation numitagi numit 10 chupna pangthoklagani. Ibudau thongnang haraubagi thoramasi November gi tang 15 dagi haubagi wafam leiramba du tangai phadaba maram amana November gi tang 13 dagi haunaba nauna lepna khibani. Hairiba thoramasida adomsu saruk yabiduna matik magun leiraba ibudau thongnanggi yaipa thaujal phangbiu haina Thogallup ki President Potsamam Birahari amasung Secretary Arambam Pradip ki cherol amada khangalakli. Tripura gi meitei na taba khungang kayada chahi khudingi oina pangthoktuna lakpagum handaksu raas leela sanagadori. Raas ki jagoi khutheksu lawkhre lagliba November gi tang 18 Unakoti District ki manung chanbada leiba Kanchanbari da Silchar gi oja RK Gopal Sana amasung Aur Durgapur meitei khungang da
Dhaka bari gi oza Irom Gobinna Rajdhari oiraga Raslila pangthokadori. Nakal amaromda Khwai district ki Gaurnagarda Binatan Singhna Rajdhari oiraga Raslila sanagadori haina Tripura dagi RK Tarunjitna phongdorakli. Assam dangarang miyoi chahum ga kuntaruki masada COVID positive oiba thengnakre positive oibagi chang chada 0.3 manga oiri. Assam dangarang laichara sina miyoi manga laikidaba kaloinana laikidabagi apunma masing lising manga chamapan ga humbutra nipan sukre. Manipur gi hakse loising na thokpa paw matungina miyoi nipumathoi gi masada ngarang COVID-19 positive oiba thengnakre laichara sina ngarang miyoi ani laikidaba kaloinana Laikidabagi apunma masing lising ama chamapan ga tarahumdoi sukre. Aroibada maroiba paw amukhanna. Meitei bu ST list chalhanbagi matangda Assam gi Bokazanda nongmangi oiba khananenabagi mifam ama pangthokre. Rajyada amukhana lockdown oibagi wafam leite haina Chief Minister Dr. Himanta Biswa Sarma na phongdokre. Silchar da Trinamool Congress na silangduna wakat mifam ama pangthokre. Lakhipur Khuman ibudok thongnang harauba November gi tang 13 Jumsakation numitagi nimit 10 chumna pangthoklagani. Tripura gi meitei na taba khungang kayada handaksu raas leela sanagadori amasung Assam da miyoi chahum ga kuntaruk ki masada COVID ki anoba case thengnakre positive oibagi chang chada 0.3 manga oiri. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.